Priya Dashini ariba Madam Sisu yam nungaite Mabu Thap Kraba Impal Iski Mafam Wariba Jiri Bamda Tri Amabu Thap Kraba Sing Lay Park to the Taraga NPP pesa ngarang di thang khabani ko masi toga seida noida kanasi koi met Hayeng lakaduriba April 5, 2025 ki numit asida Manipur gi oina loshinba naidana leirakliba irang asi loshinabagi damaktani peace kilometer chanchinabagi damaktani haiduna Meitei amasung Kuki furup ki oiba representative sing Ministry of Home Affairs na shinna Delhi de unagani haiduna fongdokli nakalamoromdana Manipur President rule chalaiduna miyam ki oibelenga asi leitroba matung center ki directly govern toraklaba matam asida nauna thokpa order amagi matung inna Manipur gi tapaki oiba mafam ayambada Lairiba Kulai Piber license ki oiba armsing Piber Muising na Makoi ki oiba license amasung maru oiba documentsing adugi oiba chesang sing adu manang nagpa police station sing da pikhat nabagi damakta yamna kana fongdokli Kwai taragin mafamda kariguma khara lawba laksari khanan jaba laksari aiko district police Impal West amadi city police ki Meitei dage kariguma khara khanan jare honorable Supreme Court ki direction ki matung hilla Home Secretary ki order amagi makada district magistrate na tang anida thoki order amagi makada district asida lairiba arms license holder sing amadi arms dealer sing na isa ki license copy sing adu short attested tohega concerned police station da nagiru tang April ki tang 15 booking hang da trauma ki manung da verification document ki bakta Kentiranga market room da district police amadi city police Meitei dagi hajari amadi verification form ado ako police station concerned police station da na aga logo yagani na market room da hanna Impal West ki amadi city police Meitei dagi tangal bagada naibira khai taragi room da hanna na notok jari Lenga ki Meitei digi nauna thorakliba order asi tangdu leita dana matam kuina awana nangduna leirakliba leibaga si goiba awaba si koknaba thokliba irang asi loshinabagi damakta laukhatpa positive oiba khongthang ama oiram sanu afaba laksenu haiba wafum asi thamjage nakalama romdana Manipur gi ex deputy chief minister oiriba veteran politician Pabung joykumar gi Meitei degi ngasi Manipur gi oida thokliba loshinma naidaba irang asi gi haurakfam oiriba April losilakpa amasung May 3 fawgi oiba 2023 gi matam asida karigi damakta hanagi chief minister oiramba ambulance sing gi Meitei digi Tujanpura deploy tawduna thamamba commando sing lautokhiba amasung Arambai tengol panduna fongdokhibau maki social media ki oiba post adubu yaningdaba fongdokjuna imaibel kaya amagi Meitei digi matam thakraba matungda ngasi asi maki mayumda laktuna miyu kyama thomjilaba matungda Sengdok hankre masi oiba video clip asi supuna miyeng tabinasi koi press singo yam promakta ai amjege nasi yam kamiyam Arambai ga koi ga apet am misunderstanding am le bidiki unna dra kona dra ma to lecture ala minini unisure nasi gi numit seda kanugi koi manu pumagi ima mera pabi me am la aga seda koi phadina se karai da kamai to poi no kholi no ai bise phadina wai sana matung de aso bisi gi nga koi nusu ai jara ba kana to ga punga khana ro matung de da ai bu mayam thamu se masi kana to gi koi na kano se da koi imai ben sinachu moinachu akoi gi party ki site gi koi na thagat kiba kano se da change of pokpa ama wat am moin lopon ba adu lopoga se da koi mase koi gi kano da koi NPP gi pesa ngarang di thagat khabani ko masi toga se da noida kano se koi na metro di shelo se sino sinoi kano to ge the mainly kano to se ko let Arambai Tengol attack each other have done. Adu no to we have put it. Let civilians attack each other. I know so I don't so misunderstanding to we have a water machine. You seen the big door. Adu to get Madu you did that misunderstanding to win a bina. So I don't
attack civilians, attack each other. So I don't know. Masagi, Amani Amam, I don't think more clear or none about some Chino Longa Rasma. Already NPP placed it. MVP is later beyond. Hello, clarifications already NPP placed it. So you better lie, I get you look at my There is no other question, please. Matang asina lady ba irang mayam mara asida Laibak asigi Manipur hairiba state asigi oina government service ta laiba laiba asigi law and order maintain tongnobugi dabakta laiba government official ama transfer tawbugi matangda kogi press media da fongdokpa wafam ama hojiksi yamna kanna viral oiduna myu kya amna yamna wafam kaya ama fongdoknedi masigi matangda karigumba wafam kredeng yingminas iyan hanbo ina hairiba video clip asi mayam puna miyeng tabina kisi makha tarakpo oina khogi priya dashini ariba madam sisu yam nungaite isan ni nauni anduga imanabine kaisunata ba political table amada langnari ba wahi kharaduna mapuroi bana hagi ba wahi duna maram moiraga mabu February 26 ta taxing SP waina mafam duda transfer pire matam duda SP punamak transfer magi mafam sana pi khare aduga makha tarak ba waina tha amaga something numit kharadi sigi manungda Magi BJP office tangang nagi ba wahi khada duna maram oiba oiramgani haina singnaba mapur oiba duna haidi ba wahi duna maram oiraga mabu thap khraba imphal iski mafam oiriba jiri bamda mabu transfer amuk thaba amuk langbai basa masi ama magi political gi oiba thidana mapur oiba na ngang ba wabu magi manai nubida natraga magi wife ta Laman singbagumba man ba mawong mataw sidi laybak praja miya mamaway na nupi amaway na tasiyeng na masimadi yam ikay ni ngay ni adubo nupa na taw batabakti nupa masina dum tengnabiyo nupi da thok pathok ta nupi masela question tengna jage taw badabu nupi amabu thap karaba sing laypak da tharaga mana officer amani na magi makha da laydi ba sing salai daga mafam da mana ngak pa basi ay koy punamaki di laybak thibani Tawadabu nupi ama waina mana tragadi Manipur da SPC nupi na tabato panpa SP ama talaitre bara ba wahang sisu ay hangjaningi taseng na harabada mafam duda matam duda February 26 ta thoki ba adugumba SP mayam singdo sab manana transfer thabi ba yadabara atamna na ma waina tharak pasi BJP office ta mapuroi badu na ngangi ba wahiduna Laman kumakpa man bagi mawong sidi yamna lemjade habo hamjaraga matang sida thupsanjage rani bala palungbam rani bala devi apunba manipuri ma advisor Apunba Manipur ima hairiba organization asigi representative ni haiduna thokpiro kliba ima asigi maikei digi fongtokliba wafam sing asida chumba kaya ama yauramgani tonganba maram kaya ama leiramgani political gi oiba wafam kaya sing loiram leiramgani matang asida fongtokliba wafam sing amasung thamlakliba wafam sing asida aigi oiba thoidokpa objection leijade tawbatabu fongdorakliba wafam sing asida karigumba wafam anitangda aigi oiba opinion sing fongdokjage madudi iyan hanbada ima asina panbiriba Priyadashini Madam Hairib Asi Kri District Amabu Control to Budam Matik Chare Haiduna Yamna Kanna Lyric La Shuhonadun Awab Kayam Kanglaba Matung the state Asi Oina Adukimatic Lure Haidiba Exam Pass Torba Matung the MPS Kalaba Matung the Matik Chare Haiduna Lengaki Taba Asibu Kankiba Public Service the Lyric Laba Mui Ama Oiramgani Maramadun Asukimati Yamna Matik Charaba Mui Asibu Nupi Nupa Haiba Tongan Wafam Sing Asi Putokuna Fongdokpa Asi Kitang Chana the Brahina Kanjay Howjisi Manipur hairiba state asigi oinasu nupi nipa singi oiba leiriba thakasi mananabagi damakta yamna kanna horariba nupi singi oiba organization kaya ama leiriba ni bakoi singda manare haiduna mananabagi damakta honariba asida masigumlaba wafam sing asi lakpada kitang tayonaba oina thokani aduga mathangi oiba wafam sina kogi Manipur hairiba state asi aduki matik yamna pikpani aduga jirbam hairiba si kogi Manipur gi oiba yamna maru oiba national highway gi lambi amasu oidiba mafam amani hairiba mafam asi thaplaba chinglai pak ama natte masi aikoi gi oiba territory ni
Manipur hairiba state asi picture taragasu adiki matik yamna matik mai lebe lamdam amani aduga lamdam asi gi oin aduki matik yamna luraba exam ama clear tawraba matungda state asi bu ngak selagani miyam gi damakta service tawragani haidu yamna wana hona zarba matungda thabak tawrakraba miyoi amabu asumna fongdokpa asi mahaki oina leiriba yamna wana hona zakiba mahaki oiba hona zaman amasung mahaki oiba matik mayai adubu hanbagi oiba wafam ama oina thokani haiba wafam si thamjage aroiba oina yingbiribsingi maikedegisu nongna thoraklibam hairiba wafam asigi matangda adom gi mot comment box su soidana thambiramu